Medik Daviba Punoma Pukovna, Han Makata Taram, Oxeri. Nasisu Anoba Numanji Numit Amalak Pagaloina, Mayam, Hangirak Kiba Hang Sing Amadi, Ibirakpa commencing to a video do Pudun Luxury. Nasigi video as whom Daviba Singna video as like to send Biromo Amadi share to Biromo. Nasigi video as Matang Suda Hujari, video as Loy Hobatan Ming Tabio. Nasigi a hand but the local Kamin as the unknown world Ibirakani. Charge Tona Tumsin Kaba, Tokla battery that Natragana, Fonda Kari, Sholakpa, Yabagi, Madam, Labage, Aduga, Wang Amana call towering Aida, charge to Sangba say Tape Aduga call, Taudragana Yam to Nachangba Agi phone say 33 watt fast charger di way Masi Karigino. Adom the Hangiriba and the Hangiriba si Karumba charge down Tumsin keep a total of the Adongi, Fonda Natragana battery that Sopa Legata, Hibasi, Hosiki Matamda, don't store a part and over phone, over Taragadi, Masida to Dopa problem, like Hajabata Maramdi, Hosiki Matamgi phone sing Asida auto cut off system Yauraba, and the Fazana optimized Torba, charging the technology Yauriba, Adumba phone, Ivana, Adongi battery that Jungle Liba or Adu, Adongi, phone Adugi, software as whether Maki cut off Toroga, Tamgani, Hiba, or Homasi Tamjari, Rena Makata and Hambireba say. Call towing Aida, charge tapi aduga call tawdaba matamda charge to na changi hairibasi hoi soidanamaki hairibasi uba phambigani maramdi adomna call tawba natragana video yengba natragana atopa thabak tawringai matamda charger dagi changlakliba input adu soidanamaki battery amasung adomna sinariba application aduda khaidoknaraga sinabna maram oiraga adomgi charge adu tapani amadi charge tawringai matamda karigumba pot amata sinadaba taragadi soidanamaki battery ta sulu power kudimak Mapung Pana Changman Maram Morga Tuna Changba si Soidan Uba Pangani Haina Dongi Papumasi Pijari Matanga Lokachariba Kamin Asidi Ningtoba Yumnam to Virakmani full support Haina Ibirame Why Adombusu Takachari channel Asibu support Obiba Takachariba video sing Asibo Alepalatana Matung Taba the Su Yang Binam Gidamakta Igi Mike the Kushnoruk Sabagaloina Adongi support Assist Gidamakta Ina to Bimal Kangba Uchari Haina Dongi Kamin Asiki Papum Pijari Matangda lokachariba comment asidi Poppy Luang to birakmani aigi comment pabirakpagi thagachari bro gi channel asibu mayamna subscribe to biramo hoi Poppy Luang busu aigi maike dege aigi mahut sinbiraga mayamda miyang tabiriba singda channel asibu subscribe to binamagi damakta pungdokpiba loinana channel asibu support to biba mamang chata thagachakiba video sing amadi tungda lakadaba video sing busu apung phana yengbiu haina aigi maike de noruk sabaga loinana adom busu thagachaba phongdokchari Matangda lokachariba comment asina business na to birakmani Bro MediaTek G85 say Snapdragon and Dimensity Kayaga Managari MediaTek Hariba G85 Hariba processor si Snapdragon 662 gina Marak Aduga 720 gina kitang makhata laiba adugma processor amani masi anti-2 score gi matung ina yenglaga haijabani aduga Dimensity Hariba processor sing asi Hariba MediaTek company asimaki processor ngatani Hariba Dimensity series sing asi di yamnamak flagship level da laiba processor sing oikre maram aduna Hariba G85 asiga Dimensity processor singa comparison tawbada soidanamaki matik chadabani haina thamjari Matangda lokachariba comment asina Anwar na to birakmani keypad Dizo 500 ka Motorola A70 ka kanana faba henbage adom na hangbiraiba hoige keypad oiba 2G haitare asigumba phone sing asigi manungda Motorola gi A70 amasung Dizo Star 500 hairiba phone ani asida Dizo hairiba asina soidanamaki hena phai haijabatai maram di price range ta yengba taraga su rupa lising amaga chamnga satukta phangba loinana hairiba phone asida yauriba RAM amadi battery na singba sing asi Dizo dana loinamak helakpana hairiba phone asina hena phai haina donggi bakung asigi pakhum pijari Matangda lokachariba comment asina tondon sana iring bamna to birakpani bro 25 to 40k fauki manungda leiba camera da base toba top kangat piraga video amta sembiro hoi adon haibi leiba lupa lising kun manga dagina ni fu fauki manungda leiba aba phone singi matangda soidan maki video am semjarke lagiba February tha asi faubada afaba leiba yaba phone singi matangda video adu soidana hapdaba hona jarke matam khadan orabasu warabasu wana ngaibina bagi tamakta adon busu nolokchari Matangda lokachariba comment asidi Premjit mutumda tawbirakuni bro 20k gi manungda launch tawrakadaba afaba paiba nungaigedaba camera da gaming da amta haibiro hoi adomna haibiriba launch tawrakpa yaba phone hairiba si lupa lising kun phaugi manungda leiba afaba phone adomna camera gi damakta khanbiba oiba taragadi Vivo gi T series hairiba phone sing asi February thada launch tawrakani haina panariba phone sing gatani hairiba phone asigi matangda su lakadoriba upcoming phone sing gi oiba video da hapsakrabani hairiba video adunsu yengbiu loinana adomna pambiriba phone asi matam kharadang February tha fawgatang ngaibiragadi soidanamaki afaba phone soidanamaki leiba phangani haina adom pakhum asi pijari Matangda lokachariba comment asina SGM luang na to birakuni bro Jiwani phone se ben to khrabro
adom nang bireba Jio ni hairiba company asi India dagi ban tawchiba leitri hairiba company asina India da anova phone sing launch tawdabana adom na hairiba company asigi phone sing uba phangdabani matam kharagi matungda soidana ki afaba phone puduna India da launch torpa yai haina panari soidana ki adom na pambiriba brand asigi phone sing su matam kharagi matungda uba phangdani haina thamjari mathangda lakhachariba comment asina Kanglasa gaming na tawirani iyamba thagachari paukum phajana pibirakpai matam sangna miyam gi seba tawba ngamba oibiu aduga iyamba tawrakani haiba natte maitei macha singse subscriber khara yam khradi pongbi tawbi iyambadi tawbira oi khanjai adomna ahanbada haibiraiba mayamgi matam kuina seba tawbugi matang asidi soidana maki mayamna pambiriba makhal makha kya gi video sing hapnaba amadi semnaba seba tawbu ngamnaba hona jage mayamgi support adu tabu khawrang na ngaijari loina na makha ta na haibiraiba akogi pongba napal tawbugi matang asidi aigi maikai dagi soidana maki uba phangloi haina thamjage maramdi masigi matang asi aigi isa dagi oinadi isa ne sabu thagachabadi taragani adubu hairiba asi aigi maikai dagi ngasi su tawjadri amasung tungda tawjaroi haiba wafam asi adomda thajaba thamjari Mathangda lakhachariba comment asidi Thokchom Joychandra na thubirakpani brother Infinix Note 11C paige na khalle masi kamdauba phone no amta haibiro adom na hangbiraiba Infinix Note 11 hairiba si yamna phaba lupa lising 35 phawgi makhada aduma ubo phangba phone amani hairiba phone asida Helio G85 64 megapixel की कैमरा 5000 mAh की बैटरी 33 वाट की फास्ट चार्जिंग न चिंबा यावरिबा मतम असिका चानरबा फबा स्पेसिफिकेशन चिंग पिरिबा फबा फोन अमनि हाइरिबा फोन असि पाइबा याबा फबा फोन अमनि हाइन अदोमदा सजेस्ट तौजरी मथंगदा लखचरिबा कमेंट असिदी रिचार्डो बॉय हाइन इबिरमे ब्रो Realme 8 Pro दा RAM से एक्सपांडेबल मसिगी ओइना 6 plus 5 मसि करंबा kanabra kamai tobage ahan bathang birai basi hoi Realme 8 Pro da yauriba expandable RAM hairibasi masi virtual RAM kawi adongi internal memory adubu game sanaba natragan atopa heavy tasks tobu matamda karigumba portion khara loksalaga RAM dauna thabak tohanba adugumba tactic amani hairiba asi adongi damakta sinaba matamda di user experience tadi nungaiba oigani toigam sung masi thoido hendongna ka henma phaba feature amadi natte masi sumna tagi hoigi company sing asina marketing gi gimmick amani haijabatai loina na makhata na hangbiraiba Bro Realme 8 Pro sigi suggest amta tobio atai dadi tadre nahal mong manupa ama khakna charge tauri kanda pokhai haina amadi tai masi kamai tobuno atai review sing yengbadadi loi perfect oi haina tawi adomna Realme 8 Pro hariba phone asi leinabagi damakta ngaibiramba natragna yengbiramba oirgadi hoi masi afaba phone amadi oire adubu aigi maike digi suggest tawningbadi lakadoriba February tha asida Realme 9 amasung 9 Pro 9 gi adugumba series sing asi February tha da sungsoi soidana uba phanglagadaba phone sing ngaktani hariba phone sing asida 5G support towa processor sing yawba afaba phone oibana hariba phone sing adu launch torpa ngairaga adomna compare torga leibi bataragadi adomgi damakta yamna phaba oigani haina adomda adongi 8 Pro gi matang asida suggest tawjari mathangda lakhachariba comment asina Liaison photography hain ibirame bro iPhone karamba series tagi PUBG sanaba nungaigani adomna hangbiraiba PUBG gi damakta khanbiba taragadi iPhone 10 series tagi haijaba tare hairiba phone sing asida yauriba A12 bionic chip hairiba sing asi Snapdragon 885 flagship processor singa adum chawrakna manaba processor sing oibana hairiba series asidagi hauraga mathang thangba khudimakta game sanaba si nungaigani haina adom paufum asi pijari mathangda lakhachariba comment asidi Umarjit sarang themna tobidakpani bro OnePlus T 5T si hojiki high graphic oiba game like PUBG sanabada phone si sanadaba oigadra hoi OnePlus 5T hairiba si matam adugi flagship phone oiba taraga su hojiki matam dani sanadaba haiba tare masidi yauriba processor natragan atopa atopa feature ching asi hojiki matam da yamnamak outdated oibana adomna game high end graphic ki oiba PUBG gumba natragana battleground mobile gumba sanaba matam da masi khara nungaitaba ugani adomna hairiba phone asigi mahutta atopa phone sing compare torga adomna price range adu da lebibana hena adomna namakta phagani haina adomna suggest tawjari mathangda lakhachariba comment asina Herojit Fluis aina ibirame bro aigi phone se Xiaomi Redmi 7 ne MIUI 12 yauna update laktri se karigino engonda di hena pikpa phone singda loina laaga karigi lakrino haibado amta haibiro bro gi tobimal punsigi kauzeroi adomna haibireba adongi Redmi 7 series ki phone sing asi MIUI 12 ki rollout torku matamda masi batch 99 na thadokko oibana ahanba batch da yawgadaba phone sing akombada amadi mathang tarakpo sing da yawgadaba batch sing adugi list adu yengbiba matamda soidana maki adongi phone asi MIUI 12 lakani na taga lakloi haibasi karamba matamda lakani haibana singbasi soidana maki khangbadi ngamgani aduga aigi wakhandadi hairiba phone sing asi yamna maksu lidriba phone oibana soidana maki thenglaba su thengna hairiba phone sing asida MIUI 12 asi lakani haina dongi wakhang asi pa ko pijari
मथंग दा लखोचरिबा कमेंट असिना बुगी मेन हाइनि बिरमे ब्रो आईपैड की अमता तोबिरो होय आईपैड की मतांग दसु ममांग चत्ता वीडियो खरा दुम हापचक्रबनी अदुबो अदोम हाइबिरकपी मतुंगिना अनौबा मतम मसिका चानबा आईपैड सिंगी मतांग दसु वीडियो सेमदुना हापचनबा होनजगे मतम खरदंग वारबसु वाना हाइबिनबगी दमक्तसु अदोमदा नोलुक्चरी मथंग दा लखोचरिबा कमेंट असिना चोंगबा सरंग थेम तोबिरकपनी ngасꯤ디 याम नुंगाई ngन्ना वीडियो थागत बिरकपगी हाइनिंगाई लेतना नुंगाइजै अदो मरुप 17,000 ना फंगबा फोन अमा लेगे खंजरी मरु ओइना कैमरा गे खलगा लेजनिंगे करी फोन लेबना नुंगाइगनी हौजि हाइबिरो Xiaomi नतबा अतै फोन दा ओइना अदुगा हौजिकी फोन अयामबदा लेबदा मसागी एयरपीस याउद्रबसि ब्रांड सिंगी करंबा वाखलोन ओइबगिनो हानदी अदुम यावरम बा खंजै अदोमना हंबिरेबा लुपा लिसिंग 38 फाउगी मनुंगदा लेबा कैमरा गी नमक्ता खनबिरगा लेबिनिंगलेबा फोन असी अदोमना येंबिरबा तारगदी आइगी माइकैदगी अमुका हन्ना अदोमदा मतम खरदंग फेब्रुवारी था असिबौता गाइबिनबगी दमक्ता नोलुक्चेरी मरमदी हारिबा था असिदा अनोबा फोन कया लॉन्च तौरकदबा लोइनना कैमरा गी नमक्ता खनबिबो ओइरगदी Vivo गी V अखोगी T series की फोन सिंग असी सोइदनमकी फेब्रुवारी था दा लॉन्च तौरगदबा फोन सिंग गाक्तनी लोइनना फोन सिंग असी लेबा मतमदा अखोगी ईयरपीस हाइबा तारे हेडसेट अचिंगबसी यावरक्त्रबसी सुमनगी कंपनी सिंग असिना कॉस्ट कटिंग तौनबगी दमक्ता तौबनी मसिदा थोइदोकपा प्रॉब्लम हापा मतमदा प्रॉब्लम लेतबा अदुबा वाफम अमनी हाइना अदुगी वाहंग असी पाउकुम असी पिजरी मथंगदा लखोचरिबा कमेंट असिना रंजित निंथौजमना तौबिरकनी ब्रो ब्लैकबेरी मोबाइल कंपनी से मुतखरबरा अदोम हंबिरैबा ब्लैकबेरी हाइरिबा मोबाइल कंपनी असिमक्ति लेरी अदुबो इंडिया दा हाइरिबा कंपनी असिना अनोबा फोन सिंग लॉन्च तौदबना हाइरिबा फोन सिंग असी उबा फंगदबनी अतोपा यूरोप की मार्केट न चिंगबददी हाइरिबा फोन सिंग असी लॉन्च तौरी हाइरिबा कंपनी असी लेरी हाइना दोंगी वहांग असी पाखुम पिजरी मथंगदा लखोचरिबा कमेंट असिना बंत थियाम तौबिरकपनी आइगी माइकैदिगदि मतम चुबदा लाइक सपोर्ट तौबिरकपनी अदोमबु बंत थियामबु थागतचबा फोंदोकचरी मतम पुंबदा थागतचरिबा वीडियो सिंग असिबु येंगबिबा अमदि तुंगदा लाकदबा वीडियो सिंग असिबुसु खौरांग नागाइबिबगी दमक्ता आइगी माइकैदगी लोइनना सपोर्ट तौबिबगी दमक्तसु तौबिमल खंगबा उचरी मथंगदा लखोचरिबा कमेंट असिना डेबिट नाहाकपम तौबिरकपनी ब्रो iPhone 10R 64 की प्राइस असी कयामुक लेबगी हौजिकी मतमदा हाइरिबा फोन असी ऑफर के लोइनना लुपा लिसिंग निफू की रेंज दा उबा फंगबा फोन अमनी हाइना दोम युहांग असी पाखुम असी पिजरी मथंगदा लखोचरिबा कमेंट असिना सुरज PH न तोबिरकपनी ब्रो की वीडियो सिंग याम कानै अदो ब्रो लो टू हाई बजेट ता गेमिंग एंड फोटो एडिटिंग डेस्कटॉप बिल्ड तौबा अप तौबगी वीडियो सु सेंबिरो गेमिंग की ओइना लैपटॉप नत्रगना डेस्कटॉप करमबना हेना फगदगे डेस्कटॉप CPU सेटअप तौबा बेस ग्राफिक GPU कूलर एक्सेट्रा सिंगसु सजेस्ट तौबिरम होय अदोमना हाइबिरेइबा लो बजेट तगिना हाई बजेट फाउबगी डेस्कटॉप सेटअप तौबगी मतंग सिसु वीडियो सेमना होनजरके लोइनना गेमिंग की दमक्तदी लैपटॉप अमदी डेस्कटॉप सिकरमना फगदगे हाइबसि अदोमना पोर्टेबल ओइबा पाबिरगदी हुजिकी मतमदा गेमिंग लैपटॉप मयाम अमसु लॉन्च तौरे अमसु सिनबा याबा अफबा लैपटॉप मयाम अमदी लेरे हाइबसिंग असी यामनमक प्राइस दी हाई ओइबा ngakतनी अदुगा अदोमना अनि सिगी मनुंगदा यामना कन्वीनियंट ओइबा अदोमना स्टेशनरी ओइरगा अदोमना स्टेशन अमदा फजना सानबा पामबो ओइबा तारगदी डेस्कटॉप ना सुसोय सोइदना सानबा अमदी नुंगाइबा हेलकनी लोइना अदोमना पार्टसिंग असी मतम मतमगी मतुंगिना अपग्रेड तौनिंगबा तारगसु डेस्कटॉप तसी हाइरिबा असी यामना कन्वीनियंट ओइगनी हाइना पाकुम पिजरी लोइना मखाताना हाइरिबा पोलमसिंग असीगी मतंगदा वीडियो अमा सेमदब तारगदी हाइबा अदुदा मकुप ताना हाइरिबा सिंग अदु फोंदोकचगे हाइना अदोगी पाकुम असी पिजरी मथंगदा लखोचरिबा कमेंट असिना YNS हाइना इब्रमे Helio G95 का Helio P90T दा PUBG सानबसे करमबनो नुंगाइगदबनो अदि हाइबिरिबा अदोंगी प्रोसेसर अनि असिगी मनुंगदि Helio G95 हाइबा असिदि गेमिंग प्रोसेसर नि हाइरिबा सिना P90T दगिदि सोइदनमकी हेना गेम सानबा मतमदा नुंगाइगनी हाइना अदोंगी वहांग असिगी पाफॉर्म पिजरी मथंगदा लखोचरिबा कमेंट असिना मिरेकल BT हाइना बिरमे तामो Redmi Note 11 Pro दा रिव्यू अमता तौबिरो होय अदोम हाइबा फोन असिगी मतंगदा वीडियो अमा सेमनब होनजगे अदुबो हाइबा फोन असिमक लैरगा नत्रगना पाइरगे हैंड्स ऑन तौदुना रिव्यू तौबदी मतम खरदंग हाइबा वाफम असिंगम खिरोइद्रा हाइना खंजबगा लोइना अदोमदा नोलुक्चबगा लोइना हाइबा सिगी नमक्ता वरो बिदनमगी नमक्सु समजरी मथंगदा लखोचरिबा कमेंट असिना ग्रेसिया टेक्चमना तौबिरकपनी ब्रो Samsung Galaxy A52 5G गा OnePlus Note 2 गसे ओवरऑल परफॉर्मेंस ता करमना हेनगदगे सिनबदा अमुक्ता हाइबियो अदोम हाइबिरेइबा Samsung Galaxy S52 5G असिदि लुपा लिसिंग कुन मंगा दगिना कुंतरु फाउगी मनुंगदा लेइबा यामना मुक्ति फवा कैमरा की मतंगदा येंगबा तारगसु यामना मक फवा फोन अमनि हाइरिबा असिदा यावरिबा प्रोसेसर असी OnePlus Note 2 दा यावरिबा MediaTek Dimensity 1200 का येंगबा मतमदा खजिक्तंगदि नोपो ओइबा अदुना अदोमना ओवरऑल के परफॉर्मेंस ता येंगबा मतमदा तारगदी बजेट की मतंगदा खलुबा तारगसु A50
32 सिना अदोमगीदमक्ता हेना फगनी अदुबो अदोमना एफोर्ड तोबा रेंज दा लेबा तारगदी OnePlus Nord 2 हाइबा असि रुपा 30,000 गी मखादा लेबा पाइदगी फबा हुजिकी मतम मसिदा फोन अदुनी हाइना थमजरी मथंग दा लखोचरिबा कमेंट असिना Samsung वायरकम ना तोबिरकपनी ब्रो iPhone सी चार्ज तौरगा गेम सानबदा लेग लेगद्रा मसी सानबा मतमददी लेग लेरोय हाइजबताय अदुबो अदोमगी फोन अदुदा हिटिंग इशूगुंबदी उबा फंगनी अदुना यारिबम खैदी चार्ज तौना तौना गेम सानबा नत्रगना अतोप हेवी टास्क सी यारिबम खै तौबिदना बगिदमक्तसु आइगी माइकैदगिसु सजेस्ट तौजरी मसीनी ngasi mayamna hangbirakpa wahangsing amadi ibirakpa comment sing goiba video asida comment tawbirakhiba amadi wahang hangbirakhiba mayam punamapusu aigi maikaidagi tawbimal khangba amadi thagachaba fongdokchari tungda adomna khangbiningba phone sing matangda technology ka mari leinaba wahangsing su ngasi video gi comment section da sungsoi soidana ibiramo amadi channel asida pibiningba suggestion leiraga su ngasi video gi comment section da sungsoi soidana fongdokpiramo ngasi gi oinadi video asi matang asida loisinjage tungda anoba video amada amuk thengnarasi matam adu fawgi damaktadi mayam पुनमक्तगे कायनबगी याथंग निजरी